Kurumjari, Sktv'S News na sandokjari ba Manipuri pawing biri bising butaram nukjari ahan bada maruge pawsing pongbigani. Center na Manipur kaina basilak labadi tumina lairoi sabsana mayung nagani haina Lamlai Assembly Constituency MLA Kongmantabam ibom sana fongdokrai. Amasung Drug lalon bayaw na marili na ba tabag singa laywaki tabag tawba miyoy sing yawram labasu makogi matakta sabsaba tabalokat kani haina DGP Rajiv Singh na section wa thamkrai. Hozing miyam da paw sandong na pijari. Center na Manipur kaina basilak labadi tumina lairoi sabsana mayuk nagani haina Lamlai Assembly Constituency MLA Kongmantabam ibom sana fongdokrai. BJP Lamlai Mandal na sinduna Independence Day gamari lenin ngasi hargar tiranga pangthokrai. Nongada da leiba MLA gi yumdagi hauduna Lamlai fawba satkiba khongset aduda BJP Manipur gi Vice President N Nimbas yauna BJP Lamlai Mandal gi lusingba singamadi member singa saruk yaki. Thoromga mari lenena MLA Kongmantabam ibom sana makha taraduna center na huzik Manipur da tangdu leitaba purakna bakkan honari haibisidi mayak senglaba wafamni tangdu leita da ba fiba masi atuba matamda lakshin ba yaba oidabana miyam hena awaba thengnabani fiba masidadi lengak sembadagi tangdu leita ba hana purakpana maru oi aduba huzik irang asi loidribana lengak sembada mapung faba oiroi maramaduna majority number leirabasu huzik lengak semna thabak hongnadribani Howzik Center da leriba lengakna Manipur gidamak afaba kya tauri Manipur miyamna apamba ILP chana halaklai border fencing su angamba thakta honari reserve forest kanaba mitop khandokna ba honari ba punamak center na sogatuna lakli center na aikhoi gidamak afaba torokpana aikhoi ne yetpana targana penda ba phongdokpa yaba wafum karisu leite kanagumba kharana aranba pawda yumpham orega cookie singi tokhai ba lambi ama semna ba honabada center na sogale haina sandokpasi laibak thibani lona yadaba thabak amada Center na Manipur da tarukadaba natte karigumba Manipur miyamna pamdaba Manipur kaiba yaba thabak Prime Minister Narendra Modi makna taruklabadi BJP Manipur amadi masige MLA singna yengduna leigadaba natte adugumba pibam laklabadi imalebaki damak lepkani haiki India government na ujiksi Manipur da leiba violence solution porongna bidemukta seriously tawba yaba thabak punamuk laukhali koi ima isa kaina ba yaroidaba Manipur da hanagi punna leirakpa hojiksu leiminadaba yaroidaba mayam ama yauriyaba senaba adu yam complicated oiba aduna madugumba mayam leibiduna matam khara lawbageni wani everything will be brought under law German loan khade ama khangde law na yaba khai adum leini law na yadam khai amta leiroi Manipur ki BJP ki party aduga khoi MLA leiri singse akhoi India gi damuktani first ko aduga ani subada akhoi gi state sigi damuktane state sigi people singda sokadaba state sida sokadaba do ora agadi kanano erga su modi na haro zo khoi yaro State asida mayai kava nisala lon bayawna marilena ba thabak singda misa miyam da natana lenga ki thabak tawba miyoy sing yawrum labasu makhogi mathakta sabsaba thabak lokhat kani haina Manipur gi Director General of Police Rajiv Singh na section wa thamkrai Indiana ning tamba phanglakibagi humudra mapalak suba Independence Day tharom ki mangwena Manipur Police Department sinduna Imphal district ke hata kangjai bungdagi state asigi Governor Security Advisor Chief Secretary amadi DGP na ngasi hargar tiranga gi manumsana Khongjom War Memorial Complex fawba bike rally ama pangthokrai bike rally lamthaba da pawmi singna hangba wahangi pakhumda DGP Rajiv Singh na hai state asi khagnatana leibak asigi North East state singda drug ki case ka mari lena ba thabak singda kupna yengsinduna thabak kya paikhatli Mana makha taraduna ngasigi bike rally asi lebak asigi damak thauna leina kathokiba singa dubu ningsingduna sakhangba madi ikai kumna bu utpoina pangthokpani haiki thorom maduda harau tarambaga loinana saruk yari ba khudimak pusu DGP na thagatpa phongdoki bike rally aduda police amadi youth affairs and sports department gi bike samaga contract rate yauna lebak asigi tongan ton mafam kya dagi lakpa biker club taranipan gi bike chanipan ga marifu yaurga puna biker lising magasuna taratare na saruk yaki
This rally will go up till Khongjom. It is a recognition and remembrance of our sacrifices over the so many years for our country, and we all are energized by the thoughts of serving the country time and again. Drug menace is one of the banes which are in not only affecting Manipur but the entire northeast. And all the states are doing their bit. We are also trying, and the seizures etc. have increased, obviously because there were some law and order issues earlier. So not much emphasis could be given to this. But we are very, very strict, and we are very categorical and very clear that anybody and any person, whether it is a policeman or whether it is a civilian who is involved in all these drugs, because it concerns the future of the youth, the generations, future generations of the state and the country, and we will be absolutely ruthless in dealing with this, whether it be criminals, whether it be people who are not supposed to do all this. So let me make it clear that the fight against drugs will go on irrespective of who is involved. IAS officer Hungyo Warsungbu Manipur State Commission for Scheduled Tribe ki chairperson oina hapkrai. Manipur ki governor ki order matungina Manipur lenga ki additional chief secretary Tribal Affairs and Hills Anurag Vasfai nangarang thoki basero lamagi matungina Hungyo Warsung na from Hana Pyram Buffam ki matakta Manipur State Commission for Scheduled Tribe ki chairperson ki from Puragani. Mahak Manipur State Commission for Scheduled Tribes Act 2014 ki section 3 clause 2 subclause A ki makhada commission ki chairperson oina hapkibani. Panbay abadi tongan banaga lupsing na matam kuina hangduna laklaba commission sige chairperson ki pharmacy mention na ba lengak tataksin duna lakibane. Nahawi na social media bu mapam matam sana sizinaduna kana balawgadabane haina Tribal Youth Council Manipur ki wangang loi ningray sang jimik na phongdokrai. Imphal West District ki tarungda laiba community hall da Tribal Youth Council Manipur TYCM amadi Tarung Youth Club na Manipur State Legal Services Authority Masalsa amadi District Legal Services Authority Imphal West ka kusam naduna Youth Empowerment for a Sustainable Future haiba thimdangase International Youth Day kam Legal Awareness Program ama pangthokrai. Tharom maduda NIT Manipur Electrical Engineering Department ki Head of Department Associate Professor Dr. Benjamin A. Simray, Manipur Fire Service Senapati District Branch ki Officer in Charge Janghingam Gonmai Social Worker Ungreyo Ningshen amadi Cybercrime Manipur ki DSP Susaruk Yaki. Manipur si report ni hailu yai. Awai computer karisho awareness late. Sida asukumba kholai awai bu pisin bise. Awai yam danger liye. Aduna abuse, drug abuse. Awai sukumba media, sukumba electronics media si abuse tawuse. Aduna yam awai bu yam kutong tiba changi dore. Aduna asukumba si prevent doni yai. Adukumba awareness yawe. Aduna ay hiding ba na. Awai di youth se, awai di leba ki youth se hawa lomda. Jahan dingay se. Paugi maraktan aten bebrem tang nominasi. Great opportunity for local operators. SKTV is expanding. Come and be a part of SKTV revolution with high-speed internet, IPTV along with OTT and other benefits. We are building stronger connections through franchising. Become a local cable operator and provide reliable information and entertainment to your neighbors. Unlock your growth with our technology and top-tier service. So if you're looking for exclusive partnership opportunities, then please call us at 700-5259-437 or 897-420-9157. Skate broadband service na miyam gidamak kudong sabak ya puduna lakseri. High speed internet service ke tuan ba plan sing laser 450 plan da 200 Mbps speed Wi-Fi, IPTV, channel sani yang kai hena amasung SKTV ki OTT pangbigani. 550 plan da 300 Mbps speed Wi-Fi, IPTV, channel sani yang kai hena amasung SKTV ki OTT pangbigani.
700 plan da 500 Mbps speed Wi-Fi IPTV channel saniyang kai hena amasung SKTV gi OTT fangbigani. 850 plan da unlimited 100 Mbps speed Wi-Fi IPTV channel sahumyang kai hena OTT da SKTV Z5 amadi atai OTT tara mari fangbigani. 1000 plan da unlimited 125 Mbps speed Wi-Fi IPTV channel sahumyang kai hena OTT da SKTV Z5 Sony Live amadi atai OTT tara mari fangbigani. 1300 plan da unlimited 150 Mbps speed Wi-Fi IPTV free IP box channel samri yang kai hena OTT da SKTV Z5 Sony Live Geo Hotstar amadi atai OTT tara mari fangbigani. 1800 plan da unlimited 200 Mbps speed Wi-Fi IPTV free IP box channel samra yang kai hena OTT da SKTV Z5 Sony Live Geo Hotstar Lionsgate Play amadi atai OTT tara mari fangbigani. 2500 plan da unlimited 300 Mbps speed Wi-Fi IPTV free IP box channel samra yang kai hena OTT da SKTV Z5 Sony Live Geo Hotstar Lionsgate Play amadi atai OTT tara mari fangbigani. Customer request da ETV Win Hoisoi natraga Sun NXT su lobi bayagani. Akupa marol gidamak Kaisampat Junction da laiba Skate Office natraga Sangay Promamang Laikay da laiba SKTV Office da lakpiu mobile number sing 8974-633-320 natraga 8974-209-152 da call to birak pasu yagani. Skate Break matung da mayam butarang mukshari makata pa pauksing pizeri. Lakliba August tara mga India gi ning tamba numidasi boycott tawbaga loina numidasi gi ayuk pung taruk tagi numidang wairam pung taruk fawba Kanglaipak Manipur da total shutdown law thokle haina lona thingkraba laloluf Alliance for Socialist Unity Kanglaipak na fongdorkli lubasagi publicity committee gi convener S Mangal na thador ki bacherolamada Manipur ba India na namduna lauchin ki numit kumja lisingam ga sama panifumapan gi October tara mga dagi hauna Manipur gi miyoi kharanadi Manipur se varke loilam oire haiduna laki Kumza lisingam ga sama pan yangkai humdoi dagidi khulai paiba lalolup linkatuna ning tamba tangi hok thoraki Manipur Bharat ki loilam oire haibasi haukiba sahi humbudrani thoyasida lalolup lanai lup amadi akhang ahi miyoi kyana khudam changdam kya piduna chummi haina utuna laki handaki kuki lan asidagidi wafam asi chummi haiba yamna mek sengna uthorokle Armed Forces Special Powers Act na ngaklo piraga Indian Army na misam miyam ot nairambadagi ngasidi makogi kunek season aduna kangluki irangi mai sukhalaga kanglu masal hatongna halle thawng asi tawraga makoina thajaba yaba proxy army puthokpa ngamba furup ama yokhalakle hanadagi Indian haiba kaya electaba Indian Union da thajaba thamlaktaba loinana lan hogduna lakpa kanglup singa hana tumnaduna adumak leiba ngamgadaba India lengakta napsa tangjaba atopa purup amana mapandagi makhoi ni haiba miyoi sing pusilatuna sarana ba thogali haina maral sirakli lakliba August tara mangage numit asida ayuk pung taruk tagi nungthil pung taruk fawba Manipur sin batuna total shutdown lauthokle athingba si athukai maihulangpok mai ising ana lining laison mahi machine ga mari lena ba thabak thoram singdadi komthokani haina serol asin makha tarakli August tara humdoi athoba singi numina lakpada thang assembly constituency ge MLA Tongbram Ravindrona lamdam sigi miyam da yaifu paujel pirakli MLA gi paujel da aikoi gi lam culture amasung ning tambangak na bahona bada lisinga chanipan marfudra mathoi da songna kheba Anglo Manipur warda thauna laina lanthena duna thawai katkiba athoba singi thauna lingjeladu aikoi ni ningsing duna aikoi gi iramda masibu kangadabani makhoi gi kathokpa duna aikoi da thauna haptuna lamdam sigi nungayai phabamadi hiram khudingda sakhotpa purakna bahona minasi hairakli Manipur gi ning tambangak na bathawai na pontha pikraba athobu singi mafamda Federation of Haumina samarak hanna kok nonjari haina fongdorkli ngasi Federation of Haumi gi President Sapamsa Jadumani na khujak piduna thador khiba cherolamada Manipur se Southeast Asia da sahi sa kaya maning tamna palamba leibak ni yumthangnari balaibak kaya na iramda masi kudum sanaba kayarak hanna landaraki adubu aikhoi gi layoi khraba kunthak kunkha ge ipa ipu sing marebak ning basina yekna basing maithiba piduna masagi ning tamba ngak tuna laki British na iramda masibo Laushinaba honarakpada British officer manga Kangla Samamangda Salingbagi Makut Yogdana Mathwai Mangki
picture abasu Manipur gi ning tambada singnaba yade haiba British lengakta tambiki lising amaga sanipar marifudra mathoi chahi adugi Anglo Manipur war ase ipai pusingna soidana maithiragani haiba khangdaba natte adubu mikha pona hingadabagi saruk nongmatang oirabasu maning tamna hinglami haibadu tungi mirolda utuna ipai pusingna thawaina pontha piki Federation of Haumina Iraipak Iramdam Sigi Ningtam Ihu Asida Tawaina Pontha Pikraba Atobusing Adugi Mafamda Samrakana Kok Nonduna Ikai Kunabo Uli Haina Pongdorgli Senapati District Laiba non-local indigenous residents singi data collection ge thabak thasi kontramatoi fawo sangdok haina Senapati District Students Association na Pongdor Krai SDSA ge cherolomagi matungina data collection ge thabak sangdok libasida District asida laiba non-local indigenous residents singna SDSA ge officer laktuna mathau taba I pausing pishin gadabani karigumba tha asigi tang kontramatoi fawo ge manungda thabak asi tahodaba singi mathakta lokatpam thokpa action lokalagani hairi Kunai sige horok li banaha singbu mating leiba mioi ohena bawa kalonda Singdom Pok Idol Top Youth Club Hairok Part 2 Litan Hairok Development Club Hairok Part 3 Lamlong Mari Fangba Fine Society Hairok Part 2 Bazar Mamang Divine Life Club Hairok Part 2 May Lekai Made Youth Development Club Hairok Part 3 Litan Wangma Napuna Sindunangase International Youth Day Githoram Hairok Part 2 Litan Gi Community Hall the Pangthokrai Local Youth Actions for the SDGs and Beyond Hiva Team the Pangthokiba Thoramatuda Resource Person in a Saruyakiba Social Scientist Dr. Danavir Laistron of Fondokibada Kunayamigi Tungi Laibagasi Horokli Banahasing the Lepadoribani Nahasing the Mahima Siningtina Tambagaloina Kunagi Damak Apabatabakara Togi Haiba Wakal Sen Gadabani Al Singnasu Makoida Taxikasi Hona Launchet Kangan Bigadabani Haiki Loshalapada Moribu Poxamokan from Bigani. Center na Manipur Kaina Basilak Labadi Tumina Lairoi, Subsana Mayok Nagani Haina Lamlai Assembly Constituency MLA Komantabam Ibom Sana Fango Krai. Amasung Drug lalon ba yauna mari lena ba thabak singda lainga ki thabak tawba mioi sing yauram na basum makhoi gi mathakta sabsa ba thabak lokhat kani haina DCP Rajiv Singh of section watham krai Hoju pawoi na de SKTV news na sandok saba Manipuri Paulo jare Manipur myam gi punchida khwai gi maroi ba state sigi laiba ga sigi ma di maleng gi ba ipau sing damak SKTV news pu mijing ta don review paw yim gi sungba mukana khurum jare